अनाब मीगी नमाज करम्बा मियोइसिंग फमलगा नमाज सोनबे याबगे अदुगुमलबा लेप्पा ngamdraba mi हाइबदी लेपखटपगा तुरबा नत्रगना सोनबा मरमदगी लेप्पा ngamdraba नत्रगना करिगुम्बा लेपलगा नमाज सोनबा मतमदा महाक्के अनाबा अदु हेंगलक्कनी नत्रगना फबदा तपथगनी हाइबगी अकीबा लैरबा नत्रगना लेप्पा मतमदा कोक ngawba फावरबा नत्रगना यामना वाबा ओइरबा अदु ओइरबदी असिगुमलबा मियोइ असिगिदमक्ता फमलगा फरज अमदी वाजिब की नमाजिंग सोनबा असि जायजनी अमसु कयाम लेप्पगी फरज अदु महाउंदगी कोपिरगने सजदा तौबा ngamdaba mi अदुगुमलबा मियोइ करिगुम्बा मरम अमदगी सजदा तौबा ngamdraba अदु ओइरबदी महाक्किदमक्ता कयाम लेप्पगी फरज अदु कोपिरगने महाक्किदमक्ता फमलगा इशारागा लोइनना नमाज सोनबा असिना ख्वाइदगी हेना फै युंखाक नाइबा मियोइगी नमाज करिगुम्बा तत्तना युंगी मरिकसिंग थोगलकपगी अनाबा लैरिबा हाइबदी युंखाक नाइबगी अनाबा लैरिबा मियोइ अदुदा करिगुम्बा महाकना लेपलगा नमाज सोनबा मतमदा हाइरिबा असि अदुमुक थोकलबा अदुगा करिगुम्बा फमलगा नमाज सोनबा मतमदना मदुदगी महाक फबा ओइरबा अदु ओइरबदी महाक्किदमक्ता फमलगा नमाज सोनबा असि तंगाइ फदे असुमना अदुगुमलबा मियोइ रमजान की रोजा की हालत महाउंदा असुमना फावरबा मदुदी करिगुम्बा लेपलगा नमाज सोनबा तारबदी महाक्किदमक्ता रोजा अदु मपुंग फाना हेनबा असि अवाबा ओइगनी नत्रगना यामना अवाबा अमु ओइगनी हाइना अदु ओइरबदी असिगुमलबा मियोइ असिगिदमक्तसु फमलगा नमाज सोनबा असि जायजनी जायज ओइबता नत्तना तंगाइ फदे हाइबदी रोजा अदुगी मरमदगी महाक नमाज थादोक्लोइदबनी लेप्पा मतमदा qiraa सोनबा ngamdaba करिगुम्बा कनागुम्बा मियोइ अमा खुदम ओइना निंसा सोर फुनबगी अनाबा लैबा ओइरबा अमसुंग महाक्की फिबम असि असुमना ओइरबा मदुदी महाकना लेपखटपा मतमदा qirat की फरिजा अदु पांगथोकपा ngamdaba ओइरबा तौबतदि करिगुम्बा फमलगा नमाज सोनबदना हारिबा अदु ओइदबा ओइरबा हाइबदी qirat नचिंगबा सोनबा ngamba ओइरबा अदु ओइरबदी असिगुमलबा मियोइ असिगिदमक्तसु फमलगा नमाज सोनबा असि तंगाइ फदे असुमना करिगुम्बा कनागुम्बा मियोइ अमगी फिबम असि असुमना ओइरबा मदुदी करिगुम्बा खोंगना चटलगा मस्जिद चटपा मतमदा जमात का लोइनना लेपलगा नमाज सोनबदि ngamdaba अदुगा युमदा लैबा मतमदना महाक लेपलगा नमाज सोनबा ngamba ओइरबा अदु ओइरबदी असिगुमलबा मियोइ असिगिदमक्तसु मस्जिद चटपगी महत्ता युमदा लैरगा लेपना लेपना मतोम खक्ता नमाज सोनबा असि तंगाइ फदे युंखाक नाइबगी अनाबा लैरिबा मियोइसिंग करिगुम्बा कनागुम्बा मियोइ अमदा युंगी मरिकसिंग अदुम तत्तना लाकपगी हाइबदी युंखाक नाइबगी अनाबा लैरबा अमसुंग लेप्पा मतमदसु अमदी फंबा मतमदसु एनी मौंग अमदा महाक्के अनाबा अदु फद्रबा अदु ओइरबदी असिगुमलबा अनाबा मियोइ असिगिदमक्ता कयाम लेप्पा अदु कोकपीदे मरम असिना महाक लेपना लेपना रुकू अमसुंग सजदागा लोइनना नमाज सोनगदबनी तौबतबु महाक माजुरगी हुकुमदा चनगनी अनाबा मियोइना तोंगलिबा पोट अदुदा नमाज सोनबा करिगुम्बा अनाबा मियोइ अदु महाकना तोंगलिबा पोट अदुदगी मसा मतोमता कुमलकपा ngamdaba अमदी महाक्की मनाक्ता महाकपु लौथबिनबगिदमक्ता कनागुम्बा अमतसु लैत्रबा ओइरबा अदु ओइरबदी असिगुमलबा
अनाब मियोई असिगिदमक्ता महाकना तोंगलिबा पोट अदुगी मथक्ता फमना फमना फरसिंग पांगथोकपि याई। अनाब मियोई अदु करम्बा मवोंगदा फमगनी? अनाब मियोई अदु महाकना लाइबा मवोंग अमदा एनी मवोंग अमदा फमबा याई अमसुंग हाइरिबा फिबम अदुदा नमाज सोनबा याई। तौबतबु ख्वाइदगी हेन्ना फबदी करिगुम्बा महाकमोंदा अवाबा ओइदबा ओइरबदी तशहुद्दा फमबगी नियम अदुगा मानना फमलगा नमाज सोनबा असिना हेन्ना फै। असुमना अदुगुमलबा मियोई ngahektangidamaktadi lepa ngamba aduga qiraatsu sonba ngamba oiraba tawbatabu kuina lepa ngamdaba oiraba adu oirabadi asigumlaba miyoi asigi mathakta mahakna lepa ngambagi chang aduda leplaga namaz sonba aduga mahakna lepa ngamlaktraba amadi awaba oiraklaba matam aduda famthaba asi tangai fade। asigumlaba miyoi asi karigumba महाकना सुक्लेप लेपखतना फमलगा अदुम नमाज सोलबा अदु ओइरबदी महाकि नमाज अदु ओइरोइ हाइबगी अकीबा लै। ngaklगा लेपंगंबा मियोइगी हुकुम करिगुम्बा कनागुम्बा मियोइ अमा करिगुम्बा पोलम अमगी मतेंग अमते याउदनदी लेपखटपंगंबगी पांगल लेत्रबा तौबतबु करिगुम्बा पोलम अमगी मतेंगा लोइनन लेप्तुना नमाज सोनबदी ngamba oiraba khudam oina diwarda natragana chaisuga loinana natragana kanagumba khadim amagi matinga loinana lepa ngamba oiraba adu oirabadi asigumlaba miyoi asigidamakta leplaga namaz sonba asi tangai fade। famlaga namaz sonba matamda mahakki namaz adu oiroi। isharaga loinana नमाज सोलिबा मियोई अदु रुकु सजदा करमना तौगनी? फमलगा इशारागा लोइनना नमाज सोलिबा मियोई अदु कोक नोंथरगा रुकु अमसुंग सजदा तौगदबनी अमदी सजदा तौबा मतमदा रुकु तौबा मतमदा कोक नोलिबा अदुगी चांगदगी हेना कोक नोनगदबनी। हाइरिबा फिबम असिदा सजदा अदु ओइनबगिदमक्ता फाइगन अदु थांगतपगी तंगाई फदबा लेते। फम्बा सुंगमद्रबा मियोइसिंग हिपलगा नमाज करमना सोनगनी? अदुगुमलबा करिगुम्बा मवोंग अमदता फमलगा नमाज सोनबा ngamद्रबा मियोइ हाइबदी मोनना ngaklगा अमदी अतोपा पोटलम अमना ngaklagasu फम्बा ngamद्रबा अदु ओइरबदी असिगुमलबा मियोइ असि हिपलगा इशारागा लोइनना नमाज सोनगदबनी अमसुंग महाक्किदमक्ता मवोंग अनिदा नमाज सोनबा याई। हाइरिबा अदुदी अहानबदा ख्वाइदगी हेन्ना फबदी खोंगसिंग किबलागी माइकैदा ओलगा खुउसिंग अदु लेपखटनगदबनी हाइबदी युंखटगदबनी अमसुंग कोकि मखादा मोन थमगदबनी मरमदी माइ अदु किबलागी माइकैदा ओनबगिदमक्ता अमसुंग अदुगी मतुंगदा ngakna ishara tawraga namaz songadabani। अनीसुब मौंग अदुदी असिनी मदुदी अनाबा मियोई अदु चेपना हिफल्लगा महाकि ममाई अदु किबलागी माइकैदा ओलहनगनी अमसुंग येलम थंगबा नाकंदा चेफल्लगा हिफनबा असिना ख्वाइदगी हेन्ना फै। अनाबा मियोई अदु हिपलगसु नमाज सोनबा ngamद्रबा ओइरबा करिगुम्बा कनागुम्बा मियोई अमा कोकना इशारा तौरगा नमाज सोनबा ngamद्रबा ओइरबा अदु ओइरबदी हाइरिबा फिबम असिगी मवोंग अहुम लै। अहानबदा हाइरिबा फिबम अदु पुंग कुनमरीदगी हंथबा ओइरबा हाइरिबा अदुदा महाक ज्ञान ताबा ओइरबा नत्रगना ज्ञान तादबा ओइरबा अमसुंग अदुगी मतुंगदा महाकना हाइरिबा नमाजसिंग अदुबु सोनबा ngambagi pangal laklaba adu oirabadi mahakki mathakta qaza tawba asi lazimni amasung karigumba mahakna qaza tawdraba oiraba adu oirabadi madugi fidya pithuknabagi damakta wasiyat tawramba asi lazimni। anisubada karigumba hariba mawong asi pung kunmaridagi
हंधबा चांगदा ओइरबा अमसुंग महाक ज्ञान सु ताबा ओइरबा तौबतबु नमाज सोनबा ngamdringai gi mamangda mahak sikiba thoklaba adu oirabadi hairiba mawong asida qaza su lazim oiraroi amasung fidya su lazim oiraroi ahum suba mawong adudi karigumba anaba miyoi ama ishara ga loinana namaz sonba ngamdraba amasung hairib fibam aduda pung kun maridagi hena leiraba amadi mahak gyan taba oiraba natragana gyan tadaba oiraba adu oirabadi hairiba matam adugi namazing sonba asi mahak undagi kopiragani hinglingegi matamda namaz ki fidya piba oide karigumba kanagumba mi ama namaz sonba ngamdraba amadi mahaki mathakta namaz kaya marungi qaza leikraba adu oirabadi mahakna hingliba phawba mahaki maikaidagi namazing adugi fidya pithokpada fidya adu oiroi tawbatadi karigumba mahakna ngamlakpaga namazing adugi qaza songadabani aduga karigumba mahakna sidringegi mamangda qaza tawba ngamhodaba oiraba adu oirabadi hairibasing adugi mahutta fidya pithoknaba wasiyat tawrumgadabani namaz ki sharait sing pangthokpa ngamdaba anaba miyoi adugumlaba kiblagi maikaida mai onba ngamdraba natragana satar khumba ngamdraba natragana hakjang sengdamana chingba senghanba ngambagi pangal leitraba miyoi adugi mathaktasu mahakna leiriba fibam aduda namaz sonba asi lazimni tawbatabu namaz adugi matam oiba amadi taharate hadath haibadi wazu natragana taimum tawba asidi tangai fade amasung adugi matungda karigumba miyoi aduna masa faraklaba oiraba adu oirabadi mahakna naringegi matamda sonkiva namaz adu handuna sonba mahaki mathakta lazim natte koki ishara nasu namaz sonba ngamdraba mi karigumba kanagumba miyoi ama kokna ishara tawragasu namaz sonba ngamdraba adu oirabadi mahak mitna natragana pisumna ishara tawraga namaz sonbagi hukum leite maramdi hairiba polamsing asigi ishara gi matingdagi namaz sonba asi namaz oide masafaba miyoi ama namaz solingai gi chainungda anaba oiraklaba karigumba kanagumba masafaba miyoi ama lepna namaz soliba oiraba amadi namaz solingai gi chainungda mahakonda adugumlaba laina ama laklaba hairiba adugi maramdagi mahak leplaga amadi ruku sajdaga loinana kadai foba haibada famlaga fauba namaz sonba ngamdabagi fibam oiraklaba adu oirabadi mahakna ngamba mawong aduda famlaga natragana isharaga loinana namaz adu loisingadabani mawong asumna karigumba kanagumba miyoi ama lepa ngamdaba oiraba amadi famlaga namaz soliba oiraba tawbatabu namaz solingai gi chainung aduda mahaki anaba adu faraklaba amadi mahak lepa ngambagi pangal laklaba adu oirabadi mahaki mathakta leplaga namaz adu loisinba asi lazimni mawong asuna karigumba kanagumba miyoi ama isharaga loinana namaz soliba oiraba hairiba adugi chainungda mahak ruku sajda tawba ngambagi pangal laklaba adu oirabadi hairiba fibam asida karigumba mahakna ruku amasung sajda adu ishara tawraga namaz sondringai gi mamangda hairiba mawong adu oiraklaba adu oirabadi ruku sajda tawraba matungda mahaki namaz adu mapung faragani aduga karigumba ruku sajda adu isharaga loinana tawkhraba oiraba adugi matungda mahakonda ruku sajda tawba ngambagi pangal laklaba adu oirabadi mahaki namaz adu kairagani haibadi mahaki namaz adu oiraroi
अमुक्का हन्ना रुकू सजदागा लोइनना नमाज अदु सोनबा असि तंगाई फदे नफल नमाज ngarega sonba karigumba yamna chokthaba maramdagi kanagumba miwi ama diwarda natragana chaisugi matingdagi ngaraga nafal namaz solaba adu oirabadi karigumba karahat amata yaudana mahake namaz adu oigani aduga karigumba uzar amata leitana asumna tawraba adu oirabadi mahake namaz adu makruh tanzihi oigani nafal namaz famlaga sonba nafal namaz karigumba uzar amata leitana famlaga sonbada karigumba akaiba amata leiti tawbadabu karigumba uzar amata leitana famlaga nafalgi namaz solaba adu oirabadi leplaga namaz sonba adugi changda mahake sawab adu tangkhai amakak fangani tawbadabu sunnate muakkidadi tangai fadana leplaga namaz songadabani ngawba matamda namaz ke hukum karigumba kanagumba miyoi ama ngawraba adu oirabadi karigumba mahakna ngawriba adu namaz matam mangagi manungda khakta oiraba adu oirabadi nathokiba namazsing adugi damakta qaza sunba asi mahakki mathakta tangai fade aduga karigumba mahakki ngawbagi jang adu taruk suba namaz ki matam adu fauba yausillaklaba adu oirabadi mahakki mathakta haukraba namazsing adugi qaza lazim oiraro gyan mangba pangthaba miyoi gi hukum karigumba kanagumba miyoi amagi mathakta pung kun mari dagi hena gyan mangba oiraba haibadi pangthaduna leiba oiraba adu oirabadi mahakna pangthaduna leiringai gi chainungda nanthokraba namazsing adugi qaza tawba asi mahakki mathakta lazim nate tawbatabu karigumba mahakna gyan mangliba adu nungthin ama amadi ahing amagi manungda karigumba matam amada mahak gyan tarakpa oiraba adu oirabadi mahakki mathakta haukraba matamsing adugi namaz ki qaza tawba asi lazimni nishagi maramdagi gyan tahdaba miyoi gi hukum karigumba kanagumba miyoi ama yu thakpa natragana bhang chaba natragana karigumba atopa hidakna chingbagi maramdagi mahak gyan mangduna leiba oiraba adu oirabadi hairiba gyan mangliba miyoi asina numit kayani ama gyan mangduna leiba tarabasu mahakna gyan tarakpaga mahakki mathakta nanthokriba namazsing adugi qaza tawba asi lazimni hairiba miyoi asi kanagumba miyoi ama yamna sangna tumduna leiruba oiraba amadi mahakna tumba haugalakpa matamda mahakki mathakta nanthokkiba namazsing adugi qaza tawba lazim oiba aduga chap manai makhut makhong yaudraba miyoi gi hukum karigumba kanagumba miyoi amagi khut khuning phauba amasung khong khumit ki mathak phauba kakhraba oiraba amasung mahakki mai adusu sokpa oiraba adu oirabadi hairaba miyoi adu wazu amadi tayammum tawdana fibam aduda namaz songadabani chauki natragana stool na chingbada famlaga namaz sonba karigumba kanagumba miyoi ama sajda tawba ngamdraba oiraba amasung khongda sokpa amadi awaba amadi anaba oiba maramdagi zaminda karigumba maung amadata famba asi mahakki damakta yamna luna thokpa oiraba adu oirabadi mahak chauki da natragana stool na chingbada famlaga isharaga loinana namaz sonba yai tawbatabu karigumba miyoi adu karigumba maung ama faubada zamin da famba ngamlaba adu oirabadi mahakki damakta chauki da famlaga namaz sonba asi akanba makruh oigani mahak zamin da famlaga isharaga loinana namaz songadabani